Bridget kau ba angang manuk ama gilusing badi manba atu ba karang manuk gilusing mano hai badi kham da ba anga ma gilusing makhada manba angang mayam ama khomam maga mi mayam khomam maga bas maning da tong ba oza sing ama sung guardian sing loina kumtha halaga hu ba sai ba khana jai ba ni ngai sing dana ba thok ba masi ai koi iram dam sida ai koi lup sida ai koi masin makta da atu pa community naga atu pa lai bak sing naga ta na yam no agi do ba thong atu ba thong mi ai koi atu ki mati masi ki thok chi pen de ko gi na kan am ko gi yang kan da masi presta to ga man ko gi da ma da news ne da hai ko thong lo si ko gi ara mai kem go na singba ko gi man ko dam da le lu khara su sing fo ga fazadana asmana ko ga da to si to kan janing de da ka le ga su bisem ko lisa lapiu to pi ko to si la na ngin ko ko na ti go mi na ga hai ba to ri ba to ki game na tra ko pu hai ba ma masi da kai da le ti to na ri ba ani ma ki zaga do ngarang bisem ko lisa lo sing grabani ai ai na go da janing mana hai ngarang to si da Bridget ki masagi la nai to bu na tra ga aram ba gi kai mo ko da yaw di na ai na ko ji se ko se Rang si Jungi Dam Kung Toy, Namai Jing Numi, Hai Bunu Mirasida, Ai Sama Kamasung Ai Nau Suga, Moirang da Riders Club Amagi, Foundation Di Yau Busa Sarubini, Ada Ai Nau Sigi Talok Ai Woma Lady na Aku Ani Siga Masama da Hagalapuni. Aku Ani Nagari Masada da Hagalapuma Tamda Bus कोई बस खर सावे त्रिशूल थाबो माले ने सुन खन में बस तो कोई ब्लू विल ता ता तो बस अमा मरांग लखाय दगी ना मरांग दगी किलोमीटर अमा अनि हेंदो बो गाड़ी से कोई न होरोन खोंगल लाबो मतम दा गाड़ी से साकियु या दा थाबो थु मै लाबो ने गाड़ी दो ममा ना खामजिल लगा कोई ना गाड़ी नो गाड़ी सापी दिसे ना हम मतम दा मखोई गिसे ड्राइवर यु खथाल पमाले अदुगी मागी नरामी रिपोर्ट से कोई बिशम पुलिस स्टेशन में सु लाइग्रबनी मागी मेडिकल एग्जामिनेशन तौबगी हाय मफम जेदा अकुई निगाय संदाना ग तौदगी मकुई गाड़ी दो तोमक मै अहुम मरी मरुना मी अमुब खसाव म यावरे मोगिसे अदुगा तौरगा मकुई अहुम मरी संगगा अकुई अनिसी हाना मैरांगी थनाउपी योजिङै मैरांगी नौखवाई खर हेंगलागा लेबा MSPDCL की ऑफिस में मांग अदवाइदने अहम थोदोक थोइबसी आइदम मोय अहुम मरी चंगगा अखोगी सिनिनाउसी खर तमथिन फुरी आई सामसु चैजम मित्ता असोक लेरी अदुगा लेंबानदसु मखोइना फुरपगी लेंबानदसु असोक लेरी अदुगा आई इनाउसु मखुसोय अदु लोयरगा अखोइना गाड़ी सिगा निगाय संदानबा लोयरो मतुंगा थौगलपदा अखोगी क्लब की सिनिनाउसिंगना अखोई अनि फुरे अखोई अनि सोरे हाबसे ताबदगी पोसंगम योरमदायदा अखोगी क्लब की सिनिनाउ खरा लेरमगा वासन थोननब होनरिङैदा क्लब बस तुदगी कॉन्ट्रैक्टर ने हाबन नुपा अमा कुमागा वरी सनाइङैदा खुद थाबो म हौरपदगी हाइबा तौको उपोपी अमसुं पोसंगम योजिङै मरक सैदा अमुहना हाइब लाइव कांगुसि अखोइ खुथोंगि खुथोंना बसिदैदा लेकाई क्लब की मेरा पाइबिसिंग चंगागा खामदुंगनाबो होनरिङै मरक सैदा कोई बिजमपुर पुलिस टीम अमसु यौरे अदुगा बिरजित हाइबा नुपासिसु मागी लनाई थबक चलुब्रा कराई चलुब्रा खंगी मयामना यौ 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 लांग मतमदैदा बिरजित हाइबा मसासिसु मथौ थोखमदु यौसिल्लागा खना चैनरिबदु मणिपुरगी पुलिस अमो ओरिबा बिष्णुपुर पुलिसना खना चैनबदु खामदुओगा बिरजित मसानासु खामदुओगा अशोक खोइबुना पुलिस कनोदा डॉक्टर दा फर्स्ट एड पीनबैदमक्ता यानो तौरगा थादोरागा मसागी बिरजित हाइबा आई नाउसिगा पुलिस कना थौदोक थोइबा कांगुदु पुरा चटखरगा बिशनपुर पुलिस स्टेशन दा हाइबा थौदोसी करिगुम मत तौदना लोसिनबा हाइदना याना नरांगसी यानरगा थादोखरेना थादोखरगा आई सासु FIR मा पालगा साइ थौदोक थोपा एमन कु थारैबा मिसिंगु गी मतक FIR मा पाना बाइना हजिसु थोराम तौरा लेबनी अदुबो मखा ताना मखोइसु मखोइ असोपा मखोइना दुम
ꯂꯥꯌꯦꯡꯖꯕ ꯑꯩꯈꯣꯏꯅ ꯂꯥꯌꯦꯡꯖꯕ ꯍꯥꯏꯕꯗꯨ ꯄꯨꯂꯤꯁꯇ ꯌꯥꯅꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯁꯣꯏꯕ ꯀꯜꯂꯤꯕ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ FIR ꯄꯥꯟꯗꯅ ꯂꯩꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯍꯥꯎꯈꯥ ꯀꯤꯌꯥꯝ ꯁꯤꯐꯥꯏꯅꯆꯤꯡꯕ ꯖꯒꯥꯗꯒꯤ ꯀ꯭ꯂꯕ 19ꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ MCJCC ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯋꯨꯃꯦꯟꯁ ꯋꯤꯡꯒ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟ ꯅꯥꯝꯈꯛꯀꯤ ꯌꯦꯡꯉꯀꯥꯟꯗ ꯉꯁꯤ ꯄ꯭ꯔꯦꯁꯇ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯗ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯈꯔꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯩ ꯇꯦꯡꯒꯣꯜꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯂꯨꯞ ꯈꯔꯁꯨ ꯆꯤꯡꯊꯣꯛꯑꯒ ꯐꯖꯗꯅ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯑꯒ ꯇꯧꯕꯁꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯗꯔꯀꯥꯔ ꯂꯩꯕ ꯂꯩꯔꯒꯁꯨ ꯕꯤꯁꯦꯝꯄꯨꯔ ꯄꯨꯂꯤꯁꯇ ꯂꯥꯛꯄꯤꯌꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯂꯝꯂꯥꯡ ꯂꯝꯖꯤꯟ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯤꯗꯣꯛꯃꯤꯟꯅꯔꯒ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯒꯦꯡ ꯅꯠꯇ꯭ꯔꯒ ꯈꯨꯠꯄꯨ ꯍꯥꯏꯕ ꯑꯃ ꯃꯁꯤꯗ ꯀꯔꯤꯝꯇ ꯂꯩꯇꯦ ꯊꯧꯗꯣꯛ ꯊꯣꯛꯅꯔꯤꯕ ꯑꯅꯤꯃꯛꯀꯤ ꯖꯒꯥꯗꯨ ꯉꯔꯥꯡ ꯕꯤꯁꯦꯝꯄꯨꯔ ꯄꯨꯂꯤꯁꯇ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯅ ꯍꯥꯏꯔꯤꯕ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯕ꯭ꯔꯤꯖꯤꯠꯀꯤ ꯃꯁꯥꯒꯤ ꯂꯅꯥꯏꯒꯤ ꯊꯧꯗꯣꯛ ꯅꯠꯇ꯭ꯔꯒ ꯑꯔꯥꯝꯕꯒꯤ ꯀꯔꯤ ꯃꯈꯨꯠ ꯑꯃꯗ ꯌꯥꯎꯗꯦꯅ ꯑꯩꯅ ꯋꯥꯐꯝꯁꯤ ꯁꯦꯡꯗꯣꯛꯆꯔꯤ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 12 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯎꯈꯥ ꯀꯤꯌꯥꯝ ꯁꯤꯐꯥꯏꯗ ꯂꯩꯕ ꯌꯥꯏ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯀꯝ ꯕꯣꯔꯗꯤꯡ ꯁꯤꯒꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯀꯔꯁꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯆꯠꯄꯁꯤꯗ ꯁꯦꯟꯗ꯭ꯔꯥꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯣꯏꯔꯥꯡꯗꯒꯤ ꯈꯤꯇꯪ ꯍꯦꯟꯒꯠꯂꯛꯄ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗꯒꯤ ꯈꯤꯇꯪ ꯍꯦꯟꯒꯠꯂꯛꯄ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯁꯀꯤ ꯍꯥꯏꯗꯤ ꯑꯦꯛꯁꯀꯔꯁꯟ ꯆꯠꯂꯤꯕ ꯕꯁꯁꯤꯒ ꯑꯗꯨꯒ ꯂꯝꯕꯤꯗ ꯕꯥꯏꯛ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯕꯥꯏꯛ ꯑꯃꯅ ꯃꯤ ꯑꯃꯈꯛꯇꯪ ꯇꯣꯡꯉꯛꯄ ꯑꯗꯨꯒ ꯑꯃꯅ ꯃꯈꯣꯏ ꯑꯅꯤ ꯇꯣꯡꯉꯛꯄ ꯁꯤꯒ ꯈꯤꯇꯪ ꯑꯩꯈꯣꯏ ꯒꯥꯔꯤ ꯕꯒꯜꯒꯤ ꯃꯇꯥꯡꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯈꯔ ꯊꯣꯛꯑꯦ ꯊꯣꯛꯄ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯑꯦꯛꯁꯀꯔꯁꯟ ꯑꯁꯤ ꯒꯥꯔꯖꯤꯌꯥꯟꯁꯤꯡ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡ ꯄꯨꯟꯅ ꯌꯥꯎꯅ ꯆꯠꯄ ꯑꯦꯛꯁꯀꯔꯁꯟꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯋꯥꯇꯦꯝꯅꯔꯒ ꯑꯃꯨꯛ ꯌꯥꯅꯔꯒ ꯒꯥꯔꯤꯁꯤ ꯊꯧꯔꯛꯑꯕ ꯃꯇꯨꯡꯗ ꯕꯤꯁꯦꯝꯄꯨꯔ ꯌꯧꯗ꯭ꯔꯤꯉꯩ ꯃꯔꯛꯀꯤ ꯂꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯕꯥꯏꯛ ꯇꯣꯡꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯥꯟꯅꯔꯛꯑꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯍꯨꯠ ꯃꯌꯥꯝ ꯈꯣꯝꯃꯝꯃꯒ ꯒꯥꯔꯤꯁꯤ ꯑꯃꯨꯛ ꯊꯠꯄꯅꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯑꯦꯛꯁꯀꯔꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯎꯏ ꯒꯥꯔꯖꯤꯌꯥꯟꯁꯨ ꯌꯥꯎꯏ ꯑꯣꯖꯥꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯑꯣꯏꯕ ꯃꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯖꯤꯠ ꯀꯧꯕ ꯑꯉꯥꯡ ꯑꯃ ꯂꯨꯞ ꯑꯃꯒꯤ ꯂꯨꯆꯤꯡꯕꯗꯤ ꯃꯥꯟꯕ ꯑꯗꯨꯕꯨ ꯀꯔꯝꯕ ꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯑꯉꯥꯡ ꯃꯥꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯃꯥꯟꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯈꯣꯝꯃꯝꯃꯒ ꯃꯤ ꯃꯌꯥꯝ ꯑꯃ ꯈꯣꯝꯃꯝꯃꯒ ꯕꯁ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯒꯥꯔꯖꯤꯌꯥꯟꯁꯤꯡ ꯂꯣꯏꯅ ꯀꯨꯝꯊꯍꯜꯂꯒ ꯐꯨꯕ ꯆꯩꯕ ꯈꯠꯅ ꯆꯩꯅꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯊꯣꯛꯄ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟꯃꯛꯇꯗ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯅꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅꯒ ꯇꯥꯔꯒ ꯌꯥꯝꯅ ꯅꯣꯛꯅꯈꯤꯗꯧꯕ ꯊꯧꯑꯣꯡ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯄꯦꯟꯗꯦ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏꯅ ꯄꯤꯔꯤꯁꯦ ꯆꯨꯝꯅ ꯈꯛꯇꯒꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯇꯨ ꯅꯠꯇꯕꯤꯗ ꯑꯉꯥꯡꯁꯤꯡꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯑꯆꯧꯕ ꯍꯔꯥꯁꯃꯦꯟ ꯑꯃꯗꯤ ꯄꯤꯔꯦꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯕ ꯑꯃꯁꯨꯡ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠ ꯑꯣꯏꯕ ꯑꯦꯛꯁꯀꯔꯁꯟ ꯄꯤꯛꯅꯤꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗꯒ ꯆꯠꯅꯤꯡꯉꯣꯏꯗꯕ ꯀꯤꯕ ꯑꯉꯥꯡ ꯊꯛꯀꯠꯈꯤꯕ ꯑꯉꯥꯡꯁꯤꯡꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯈꯔꯁꯨ ꯌꯥꯎꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏ 18 ꯀ꯭ꯂꯕꯅ ꯑꯁꯤꯒꯨꯝꯕ ꯃꯤꯐꯝ ꯑꯃ ꯐꯝꯃꯕ ꯃꯇꯨꯡꯗ 18 ꯀ꯭ꯂꯕ ꯑꯃꯁꯨꯡ ꯋꯨꯃꯦꯟ ꯋꯤꯡꯅ ꯁꯤꯒꯨꯝꯕ ꯃꯤꯐꯝ ꯑꯃ ꯐꯝꯃꯕ ꯃꯇꯨꯡꯁꯤꯗ ꯃꯤꯌꯥꯝꯗ ꯃꯦꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯇꯪ ꯇꯥꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄ ꯖꯥꯇꯤꯒ ꯑꯩꯈꯣꯏꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯒꯤ ꯂꯥꯟ ꯇꯧꯅꯕꯒꯤ ꯂꯥꯟ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟꯃꯛꯇꯗ ꯁꯨꯃꯥꯏꯅ ꯂꯥꯟ ꯊꯣꯛꯅꯅꯕꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯍꯥꯏꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯄꯦꯟꯖꯗꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯇꯨꯗ ꯍꯥꯏꯗꯤ ꯆꯦꯟꯅꯔꯤꯕ ꯂꯨꯞꯀꯤ ꯂꯨꯆꯤꯡꯕ ꯃꯥꯜꯂꯤꯕ ꯕ꯭ꯔꯤꯖꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯊꯤꯗꯣꯛꯄꯤꯌꯨ ꯑꯃꯁꯨꯡ माबू सेमटोपगी तंजादो लौबियु माबू चुमथोपगी तंजादो लौबियु अखोई अदुकी मतिक हाइबा हापा क्याम अखोईगी अकोइबदा लैबिरिबा प्रजासिंग अमसुंग नुमितुगी हाइदि स्कॉलरशिपतुगी प्रोग्रामदुदा यावरिबा गार्जियनसिंग अमसुंग ओजासिंग अंगांग मचासिंगी थमोइदा अदुकी मतिक सोय अदुकी मतिक अखोई पेजद्रे अदुदुना मरि लैनबसिंगना ब्रिजिट कनानो मालुक कनानो हाइबसे सिमतंग थिगपियु हाइबसे मीडिया गी थोंदा हाइजरि